ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯉꯛꯆꯥꯅꯅ ꯌꯦꯡꯉꯛꯂꯤ꯫ ꯅ꯭ꯌꯨꯇꯟꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯣ ꯊꯥꯡꯒꯠꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯁꯥꯟꯅꯕ ꯒꯦꯝꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯅꯤ ꯍꯥꯏꯕꯅꯣ? ꯑꯐꯥꯎꯕ ꯀꯣꯛ ꯋꯥꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯆꯧ ꯑꯆꯧꯕ ꯒꯦꯝ ꯀꯌꯥ ꯑꯃ, ꯋꯥꯛ ꯀꯌꯥ ꯑꯃ, ꯑꯃꯗꯒꯤ ꯑꯃꯗ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯂꯒ ꯁꯛꯇꯤꯒꯤ ꯂꯝꯖꯦꯜ ꯇꯥꯟꯅꯔꯒ ꯅꯪꯅ ꯍꯦꯟꯕ ꯌꯥꯕ꯭ꯔꯥ? ꯑꯩꯅ ꯍꯦꯟꯅꯤ꯫ ꯁꯤꯒꯤ ꯀꯣꯛꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯑꯃ, ꯃꯨꯠꯄ ꯅꯥꯏꯔꯔꯣꯏꯗꯕ ꯁꯥꯏꯟꯇꯤꯐꯤꯛ ꯒꯦꯝ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯂꯒ ꯁꯥꯟꯅꯕꯁꯤ ꯎꯔꯒ ꯔꯤꯌꯦꯜ ꯂꯥꯏꯐꯇꯁꯨ ꯕꯦꯁ ꯇꯧꯔꯒ ꯁꯥꯟꯅꯒꯦ ꯁꯤꯅꯤꯅꯦ ꯃꯤ ꯃꯆꯥꯅ ꯈꯟꯗꯧꯕ ꯀꯣꯛ ꯃꯆꯥ ꯑꯃꯁꯨꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯗ ꯄꯥꯜꯂꯤꯕ ꯀꯣꯛꯁꯦ ꯑꯃꯈꯛꯇꯅꯤ, ꯃꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ꯫ ꯄꯥꯜꯂꯤꯕ ꯀꯣꯛꯇꯨꯒ ꯆꯥꯟꯅꯕ ꯕ꯭ꯔꯦꯟ ꯃꯆꯥ ꯑꯃꯁꯨ ꯃꯅꯨꯡꯗ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤꯗꯤ ꯇꯥꯡꯅꯔꯨꯗ꯭ꯔꯒꯁꯨ ꯅꯣꯏꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ꯫ ꯄꯤꯛꯏ ꯍꯥꯏꯗꯨꯅꯁꯨ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤꯗꯤ ꯈꯛ ꯈꯟꯒꯅꯨ꯫ ꯄꯤꯛꯈ꯭ꯔꯕ ꯕ꯭ꯔꯦꯟ ꯃꯆꯥꯁꯤꯗꯒꯤ ꯄꯤꯔꯤꯈꯩ, ꯂꯧꯔꯤꯈꯩ, ꯍꯥꯞꯆꯤꯜꯂꯤꯉꯩ ꯆꯟꯗꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ? ꯀꯩꯁꯨ ꯂꯩꯇꯕꯅꯤ꯫ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯠꯅ ꯈꯣꯡꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯄꯨꯝꯕꯁꯦ ꯑꯆꯧꯕꯗꯒꯤ ꯍꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯂꯕ ꯄꯣꯠꯁꯨ ꯈꯪꯗꯕ ꯎꯗꯕ ꯂꯩꯇꯕꯅꯤ꯫ ꯄꯥꯛꯈ꯭ꯔꯕ ꯆꯥꯎꯈ꯭ꯔꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯍꯦꯟꯅ ꯆꯥꯎꯋꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯌꯥꯅꯤꯡꯕ꯭ꯔꯣ? ꯅ꯭ꯌꯨꯇꯟꯁꯨ ꯑꯃꯨꯛ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯛꯅꯤꯡꯕ ꯑꯃꯅꯅꯦ, ꯁꯃꯥꯖꯁꯤꯗ ꯑꯆꯠ ꯆꯠꯇ ꯂꯦꯡꯂꯤ ꯄꯥꯜꯂꯤꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯒꯤ ꯃꯔꯛꯇꯩꯁꯨꯅꯦ ꯃꯈꯥ ꯊꯥꯅ ꯂꯩꯔꯤꯕ, ꯃꯤꯅꯥꯏ ꯃꯤꯡꯀꯧꯅꯔꯤꯕ ꯅꯣꯏꯒꯤ ꯀꯣꯛꯇꯨꯗ ꯂꯩꯔꯤꯕ ꯅꯣꯂꯦꯖꯇꯨꯁꯨ ꯅꯁꯥꯅ ꯆꯥꯟꯅꯅ ꯐꯪꯁꯟ ꯇꯧꯏꯅꯦ꯫ ꯅꯣꯏꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏꯀꯣ, ꯍꯥꯏꯗꯤ ꯁꯃꯥꯖꯁꯤꯗ ꯇꯣꯟꯕꯁꯤ ꯍꯨꯏ ꯍꯧꯗꯣꯡ ꯁꯟꯒꯨꯝꯕ ꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞꯇ ꯂꯩꯕ ꯃꯣꯏꯅ ꯇꯣꯜꯂꯦ ꯒꯥꯏꯅ꯫ ꯃꯗꯨ ꯅꯠꯇꯦꯀꯣ, ꯃꯗꯨ ꯈꯪꯖꯤꯜꯂꯣ꯫ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯃꯌꯥꯝꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯖꯤꯕꯅꯤ ꯍꯥꯏꯅꯗ꯭ꯔꯣ? ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯂꯕ ꯖꯤꯕ ꯀꯌꯥꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯣꯟꯕ ꯃꯤ ꯑꯃꯗ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯣꯏꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯗꯨꯅ ꯁꯥꯟꯅꯔꯤꯕ ꯒꯦꯝꯗꯣ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯋꯥꯅꯤꯀꯣ, ꯃꯗꯨꯅ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥꯗꯅꯦ ꯌꯨꯁ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯧ ꯅꯠꯇꯦꯀꯣ꯫ ꯍꯥꯟꯅ ꯇꯧꯈꯤꯕ ꯄꯥꯁꯇꯨꯒꯤ ꯍꯤꯁꯇ꯭ꯔꯤ ꯀꯌꯥꯗꯣ ꯐꯥꯛꯀꯠꯂꯒ ꯃꯗꯨꯗ ꯅꯣꯂꯦꯖ ꯑꯣꯏꯔꯒ ꯇꯝꯊꯤꯔꯕ ꯁꯍꯤꯡ ꯆꯥꯕ ꯑꯃꯨꯛ ꯑꯣꯜꯂꯛꯇꯨꯅꯅꯦ ꯑꯃꯅ ꯑꯃꯕꯨ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗꯅ ꯑꯉꯥꯡ ꯑꯃꯝꯕ ꯁꯦꯠ ꯆꯥꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯑꯗꯨꯁꯨ ꯂꯩꯇꯦ꯫ ꯅ꯭ꯌꯨꯇꯟꯁꯨ ꯑꯃꯨꯛꯁꯨ ꯅꯨꯡꯁꯥꯔ ꯁꯣꯜ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯁꯟꯗꯒꯤ ꯇꯥ ꯊꯤꯕ ꯍꯥꯏꯕ ꯄ꯭ꯔꯣꯚꯥꯕꯇꯨ ꯇꯥꯔ ꯇꯣꯛꯑꯅꯤ꯫ ꯑꯩ ꯌꯥꯝꯅꯁꯨ ꯍꯥꯏꯅꯤꯡꯗꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯐꯕ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯐꯖꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯐꯩ꯫ ꯑꯗꯨꯗꯤ ꯅꯠꯇꯕꯤ ꯃꯁꯤꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯏꯆꯪ ꯊꯧꯅꯕ ꯃꯆꯥꯛ ꯑꯣꯏꯔꯒ ꯇꯣꯛꯀꯅꯤ꯫ ꯇꯁꯦꯡꯅ ꯑꯩ ꯅꯈꯣꯏꯗ ꯋꯥꯗꯤ ꯃꯈꯥ ꯇꯥꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯔꯔꯣꯏ꯫ ꯑꯆꯧꯁꯨ ꯄꯥꯈꯠꯂꯕꯅꯤ ꯉꯥꯡꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯪꯗꯤ ꯃꯐꯝꯁꯤꯗ? ꯅ꯭ꯌꯨꯇꯟꯁꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ, ꯑꯉꯛꯄ, ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯑꯗꯨꯝ ꯈꯨꯝꯃꯛꯂꯤ꯫ ꯉꯛꯄ ꯐꯥꯎꯕ꯭ꯔꯥ? ꯅꯣꯏꯒꯤ ꯀꯣꯛꯇꯨꯗ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯗꯕ ꯑꯃ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯄꯥꯎꯔꯧꯗ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯄꯥꯎꯔꯧꯗ ꯇꯥꯔꯛꯇ꯭ꯔꯤꯕꯣ? ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯗꯤ ꯌꯥꯝ ꯍꯩꯁꯤꯡꯅ ꯇꯧ꯫ ꯅꯣꯡꯃꯒꯤ ꯃꯄꯨꯒꯤ ꯄꯥꯂꯤ ꯇꯥꯗ꯭ꯔꯤꯉꯩꯗ ꯇꯣꯛꯄ ꯅꯠꯇ꯭ꯔꯒ ꯍꯥꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧ ꯌꯥꯗ꯭ꯔꯣ? ꯊꯥꯏꯅꯒꯤ ꯑꯍꯜ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯦ ꯍꯥꯏꯕꯗꯨ ꯆꯠꯅꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯆꯥꯎꯈꯠꯂꯦ, ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯖꯨꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ꯫ ꯅꯣꯏꯒꯤ ꯀꯣꯛꯇꯨ ꯐꯅ ꯆꯥꯎꯈꯠꯂꯁꯨ ꯅꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯣꯏꯔꯒ ꯃꯤꯅ ꯇꯧꯅꯤꯡꯕ ꯇꯥꯏꯞꯇ ꯁꯤꯖꯤꯟꯅꯅꯤꯡꯕ, ꯅꯝꯅꯤꯡꯕ ꯃꯑꯣꯡꯗ ꯅꯈꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯦ꯫ ꯏꯁꯤꯡꯗ ꯊꯥꯎ ꯍꯩꯔꯒ ꯊꯥꯎ ꯑꯣꯟꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯎ ꯑꯣꯟꯕꯒꯤ ꯃꯍꯨꯠꯇꯅꯦ ꯏꯁꯤꯡꯗꯨꯅ ꯍꯩꯔꯤꯕ ꯖꯤꯕ ꯃꯆꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯅ ꯃꯥꯡꯉꯒ ꯇꯣꯛꯀꯅꯤ꯫ ꯅ꯭ꯌꯨꯇꯟꯁꯨ ꯃꯁꯥꯗꯣ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯈꯩ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯜꯂꯒ ꯂꯥꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅꯗꯤ ꯃꯗꯨ ꯃꯅꯨꯡ ꯍꯨꯠꯅ ꯂꯥꯝꯁꯤꯜꯂꯨꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯀꯌꯥꯗ ꯊꯥꯖꯕ ꯊꯝꯕ ꯏꯃꯨꯡꯁꯤꯒꯤ ꯏ ꯃꯔꯤ ꯃꯆꯦꯠ ꯑꯃꯠꯇ ꯊꯣꯛꯅꯗꯕ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅꯤ ꯍꯥꯏꯗꯨꯅ, ꯏꯆꯟꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯅꯨꯡꯁꯤꯅ ꯈꯜꯂꯨꯕꯅꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟꯒꯤ ꯄꯥꯛꯇ ꯇꯥꯎꯕ ꯀꯣꯡꯒꯣꯜꯒꯨꯝ ꯃꯃꯤ ꯁꯥꯝꯂꯝꯂꯦ꯫ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯃꯔꯛꯇꯁꯨ ꯃꯈꯨꯠꯅ ꯐꯠꯄ ꯅꯥꯟꯊꯣꯛꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯂꯦꯞꯇꯅ ꯉꯥꯡꯂꯤ꯫ ꯑꯩ ꯉꯁꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯕꯅꯤ, ꯑꯗꯨꯕꯨ ꯆꯤ ꯃꯈꯨꯜꯒꯨꯝ ꯆꯤꯠ ꯆꯤꯠ ꯍꯣꯟꯅ ꯂꯩꯔꯤꯕ ꯅꯣꯏꯒꯤ ꯀꯣꯛꯊꯤꯗꯨꯅꯗꯤ ꯀꯔꯤꯁꯨ ꯎꯗꯦꯅꯦ꯫ ꯅꯣꯏꯅ ꯍꯩꯔꯤꯕ ꯈꯪꯉꯤꯕ ꯍꯥꯏꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯈꯛꯅꯤ ꯂꯝꯕꯥ ꯂꯩꯇꯅ ꯍꯩꯔꯤꯁꯦ꯫ ꯃꯨꯊꯤꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅꯤ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄꯁꯨ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯦꯀꯨ ꯐꯣꯡꯂꯔꯦ꯫ ꯗꯥꯊꯣꯏꯕ, ꯅꯪꯗꯤ ꯀꯝꯗꯧꯅ ꯂꯥꯛꯑꯝꯃꯤꯕ ꯉꯁꯥꯏꯗꯒꯤ? ꯅ꯭ꯌꯨꯇꯟꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯗꯨꯝ ꯈꯨꯝꯃꯛꯂꯤ꯫ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯅꯪꯅ ꯄꯥꯏꯔꯛꯃꯟꯗꯕꯗꯒꯤ ꯑꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯄꯤꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ꯫
ꯃꯁꯤꯁꯨ ꯏꯁꯣꯔꯅ ꯆꯥꯜꯂꯤꯕꯅꯤ ꯑꯩ ꯒꯥꯔꯤꯗꯨꯁꯨ ꯌꯥꯗ꯭ꯔꯗꯅ ꯋꯥꯛꯁꯣꯞꯇ ꯂꯩꯍꯧꯔꯦ ꯁꯅꯤꯅ ꯑꯩꯕꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯕꯅꯤ ꯁꯅꯤ ꯄꯜꯂꯛꯄꯗꯨꯗ ꯖꯦꯝꯁ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯤ ꯐꯣꯟꯗꯨꯁꯨ ꯁꯥꯏꯂꯦꯟ ꯃꯨꯠ ꯊꯝꯕꯅ ꯑꯃꯠꯇ ꯇꯥꯗꯕꯅꯤ ꯃꯤꯁ ꯀꯣꯜ 10 ꯍꯦꯟꯅ ꯂꯩꯔꯝꯃꯤ ꯃꯦꯁꯦꯖꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯤ ꯅ꯭ꯌꯨꯇꯟꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄꯗ ꯅꯣꯏꯗꯤ ꯑꯃꯒ ꯑꯃꯒ ꯃꯤꯠ ꯅꯥꯒ ꯎꯗꯈꯩ ꯀ꯭ꯔꯤꯁꯅꯒꯤ ꯂꯤꯂꯥ ꯅꯨꯡꯉꯥꯏꯅꯕ ꯏꯔꯛꯈꯤꯕ ꯃꯍꯥꯚꯥꯔꯠꯀꯤ ꯚꯤꯝ ꯗꯨꯔꯌꯣꯙꯣꯟꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯒꯦ ꯈꯟꯅ ꯀꯗꯥꯏꯗ ꯀꯔꯤ ꯎꯗꯅ ꯂꯩꯔꯕꯅꯤꯅ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯆꯪꯉꯛꯏꯁꯤ ꯑꯗꯨꯁꯨ ꯎꯗ꯭ꯔꯦꯅꯦ ꯅꯣꯏꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯂꯒ ꯑꯩ ꯇꯨꯃꯤꯟꯅ ꯉꯁꯥꯏꯗꯒꯤ ꯀꯥꯆꯤꯟꯁꯤꯗ ꯂꯩꯔꯤꯕꯅꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯌꯥꯝꯗꯣ ꯎꯠꯄ ꯌꯥꯔꯀꯥꯟꯗ ꯊꯣꯔꯛꯄꯅꯤ ꯃꯁꯤꯗꯕꯨ ꯀꯔꯤ ꯉꯛꯅꯤꯡꯉꯥꯏ ꯂꯩꯒꯦ ꯉꯥꯡꯅ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯌꯦꯡꯉꯛꯂꯤ ꯅ꯭ꯌꯨꯇꯟ ꯉꯁꯥꯏ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯗꯦ ꯍꯧꯖꯤꯛꯇ ꯎꯔꯛꯂꯤ ꯖꯦꯝꯁꯄꯨ ꯐꯨ ꯍꯧꯒꯠꯂꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯈꯨꯖꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯅꯪ ꯖꯦꯝꯁꯅꯁꯨ ꯃꯆꯤꯟꯗꯣ ꯐꯩꯅ ꯆꯤꯡꯂꯒ ꯃꯈꯥꯗꯤ ꯅ꯭ꯌꯨꯇꯟ ꯃꯁꯥꯗꯣ ꯆꯃꯝꯗꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯌꯦꯡꯉꯛꯂꯤ ꯑꯗꯨꯒ ꯑꯆꯧꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯛꯂꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯅꯤ ꯅ꯭ꯌꯨꯇꯟ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ 5 ꯆꯨꯞꯅ ꯖꯦꯜꯗ ꯂꯩꯔꯨꯔꯒ ꯊꯣꯔꯛꯄꯗ ꯂꯝꯕꯤ ꯂꯝ ꯌꯨꯝꯏꯪꯈꯣꯜ ꯑꯣꯜꯂꯝꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯃꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯃꯒ ꯂꯩꯔꯝꯕ ꯀꯌꯥꯅ ꯁꯅꯥꯒꯤ ꯇꯥꯡꯕꯟꯗ ꯌꯩꯍꯤꯞꯇꯨꯅ ꯃꯄꯨꯕꯨ ꯌꯣꯠꯂꯒꯤ ꯃꯇꯥꯒꯨꯝ ꯃꯌꯥ ꯊꯧꯅ ꯂꯩꯔꯝꯂꯤ ꯇꯁꯦꯡꯕꯗꯤ ꯑꯆꯧꯗꯣ ꯅ꯭ꯌꯨꯇꯟ ꯈꯣꯏꯅ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯨꯝꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯃꯒ ꯂꯩꯔꯛꯂꯕ ꯃꯤꯅꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯀꯥꯏꯅꯈ꯭ꯔꯕ ꯇꯨꯡꯗ ꯃꯥꯅ ꯄꯨꯝꯅꯃꯛ ꯌꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯅ꯭ꯌꯨꯇꯟꯅ ꯃꯤ ꯂꯣꯏꯅꯕ ꯍꯩꯇ꯭ꯔꯤꯕ ꯃꯁꯤ ꯄꯨꯝꯕ ꯑꯆꯧꯅ ꯂꯣꯏꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯅ꯭ꯌꯨꯇꯟꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯂꯩꯇ꯭ꯔꯕ ꯃꯈꯨꯔꯥ ꯊꯣꯛꯅꯕ ꯇꯤꯖꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯨꯁꯨ ꯀꯌꯥ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯣꯏꯒꯗꯤ ꯁꯨꯝ ꯇꯥꯞꯇꯣꯛꯅꯕꯅꯤ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯐꯥꯗꯣꯛ ꯇꯥꯗꯨꯅ ꯆꯍꯤ 5 ꯆꯨꯞꯅ ꯖꯦꯜꯗ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯅ꯭ꯌꯨꯇꯟ ꯊꯣꯔꯛꯄꯗ ꯑꯆꯧꯅ ꯌꯨꯝꯗꯨꯒꯤ ꯃꯄꯨꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕꯗꯨꯁꯨ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯨꯔꯥ ꯗꯣꯂꯥꯟ ꯁꯅꯥ ꯂꯨꯄꯥꯗ ꯃꯤꯇꯥꯔꯨꯗꯅ ꯅ꯭ꯌꯨꯇꯟ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯅ ꯃꯥꯕꯨ ꯅꯦꯠꯂꯒ ꯆꯠꯄꯅꯤ ꯃꯁꯤꯗꯐꯥꯎ ꯅ꯭ꯌꯨꯇꯟ ꯊꯣꯏꯅ ꯈꯜꯂꯨꯕ ꯇꯧꯗꯦ ꯆꯥꯔꯤ ꯆꯠꯂꯤ ꯇꯨꯝꯃꯤ ꯑꯩ ꯃꯤꯅꯤ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯁꯤꯒꯤ ꯋꯥꯈꯜꯗ ꯃꯥ ꯆꯨꯝꯗ꯭ꯔꯤꯡ ꯂꯩꯕꯅꯤ ꯅ꯭ꯌꯨꯇꯟꯁꯨ ꯃꯥꯅ ꯂꯩꯔꯤꯉꯩꯗ ꯂꯩꯔꯝꯗꯕ ꯔꯣꯖꯦ ꯑꯃꯗꯤ ꯃꯨꯊꯤ ꯎꯕꯗ ꯄꯨꯄꯨ ꯃꯣꯏꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯆꯧꯅ ꯃꯣꯏ ꯑꯅꯤꯃꯛꯅꯦ ꯃꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯣꯏꯕꯨ ꯌꯨꯝꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯊꯝꯕꯅꯤ ꯕꯨꯡꯉꯣ ꯅ꯭ꯌꯨꯇꯟꯅ ꯖꯦꯝꯁꯇꯤ ꯎꯗ꯭ꯔꯦ ꯃꯥꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯈ꯭ꯔꯕꯣ ꯖꯦꯝꯁ ꯑꯆꯧꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯅꯤ ꯃꯥꯁꯨ ꯅ꯭ꯌꯨꯇꯟꯒ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯝꯂꯛꯄꯅꯤ ꯅ꯭ꯌꯨꯇꯟꯅ ꯖꯦꯝꯁꯇꯒꯤ ꯀ꯭ꯂꯥꯁ 2ꯕꯨꯗꯤ ꯍꯥꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯍꯥꯟꯅ ꯗꯤꯒ꯭ꯔꯤ ꯄꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯦꯊ꯭ꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯄꯨꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯇꯝꯂꯝꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅ꯭ꯌꯨꯇꯟ ꯆꯍꯤ 5 ꯖꯦꯜꯗ ꯂꯩꯈꯤꯕꯅꯤ ꯑꯆꯧꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯄꯨꯄꯨꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯊꯣꯏꯕ ꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯈꯤꯗ꯭ꯔꯤ ꯅ꯭ꯌꯨꯇꯟꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤꯁꯨ ꯍꯧꯈꯤ ꯅ꯭ꯌꯨꯇꯟꯕꯨ ꯎꯕꯗ ꯃꯤꯅ ꯀꯤꯕ ꯍꯪꯒꯣꯏꯅꯕ ꯍꯩꯅꯗꯕ ꯀꯌꯥꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯃꯥ ꯇꯁꯦꯡꯅ ꯃꯄꯥꯟ ꯊꯣꯛꯄꯐꯥꯎ ꯉꯝꯈꯤꯗ꯭ꯔꯦ ꯃꯤ ꯍꯥꯠꯄꯁꯤꯒꯤ ꯃꯤꯡꯆꯠꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯁꯥꯅ ꯃꯁꯥꯗ ꯇꯠꯇꯅ ꯍꯪꯖꯕ ꯋꯥꯍꯪꯅꯤ ꯑꯩꯁꯤ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯃꯤꯒ ꯃꯥꯟꯅꯅ ꯄꯣꯛꯄꯤꯔꯝꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯉꯁꯤꯁꯨ ꯃꯍꯥꯛ ꯃꯁꯥꯅ ꯃꯤ ꯅꯠꯇ꯭ꯔꯦ ꯃꯤꯑꯣꯏꯕ ꯁꯃꯥꯖꯇꯒꯤ ꯇꯣꯉꯥꯜꯂꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯅꯣꯡꯃꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯅ ꯈꯨꯖꯤꯡ ꯑꯣꯏꯔꯒ ꯃꯥ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯤꯕꯨ ꯐꯨꯅꯤꯡꯉꯦ ꯐꯨꯕ ꯍꯥꯠꯅꯤꯡꯉꯦ ꯍꯥꯠꯄ ꯖꯦꯜꯗ ꯊꯝꯅꯤꯡꯉꯦ ꯊꯝꯕ ꯑꯁꯤꯃꯛ ꯇꯧꯒꯦ ꯈꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯄꯨꯂꯤꯁ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤꯗ ꯁꯦꯜ ꯀꯌꯥ ꯍꯩꯊꯗꯨꯅ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯤ ꯅ꯭ꯌꯨꯇꯟꯁꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯆꯃꯝꯅꯅ ꯑꯗꯨꯃꯛ ꯑꯆꯧꯗ ꯌꯦꯡꯂꯤ ꯅꯣꯡꯃꯗꯁꯨ ꯅ꯭ꯌꯨꯇꯟꯅ ꯖꯦꯝꯁꯀꯤ ꯂꯩꯈꯨꯜ ꯂꯤꯔꯨꯕꯁꯨ ꯂꯩꯇꯦ ꯖꯦꯝꯁꯇꯤ ꯃꯣꯏ ꯈꯔꯅ ꯂꯣꯠꯁꯤꯜꯂꯒ ꯅ꯭ꯌꯨꯇꯟ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯈꯟꯅ ꯃꯥꯕꯨ ꯅ꯭ꯌꯨꯇꯟꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯂꯕ ꯈꯨꯠꯂꯥꯏꯒꯤ ꯂꯝꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯑꯃꯦꯔꯤꯀꯥꯗ ꯆꯠꯇꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯔꯨꯕꯅꯤ ꯁꯛꯇ ꯃꯥꯟꯅꯕꯇ ꯅꯠꯇꯅ ꯃꯁꯥꯕꯨ ꯃꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯅ꯭ꯌꯨꯇꯟꯅ ꯆꯠꯄ ꯆꯥꯕ ꯇꯨꯝꯕ ꯐꯥꯎ
माननब सिनखिबनी मसीना मी कना अमतना जेम्स न्यूटन अनी सुई हाइबसी खंगनमदे अचौना नोकलगा पुमनमक्सी मसीगी फिबमसिदा लाकनबा अइनो होनखिबनी अदुबु ngasidi mangfaunari न्यूटन सो मकोक तो पायरकलगा मसी बोय थोप याब्रा न्यूटन ना करीमना नोकलगा व्हाई नॉट न्यूटन सो ममित खाना जेम्स दा यंगकली अदुबु जेम्स ती करिशुना चुंगदा नोकलगा मखा तारकली हाय देने नंगना मियोइबगी ब्रेन सी अदुके मतेक पि हाइना पिकलिबो मसीगी मरुम थुपना मचा मचा लोना थुपना नॉलेज कया अमसु लई हाइबसिसो कोक लेरबा लाइक लाइसु हाइबा याम्बा सोमने हेना ज्ञान तारमगद्रना खले मसी सुमिको मसक थीब तिंखंगना मसा पुंबा योमलबा हाइदे एग्जांपल ओइना हाइरबदा थांजिंग मागी मकुदुसु तिंखंग आक्तो यावरसुने मनुंगदा हावम हाइ यावरि हाइबसिदि मी लोइनमकना खंगनरबा वफमनि तिंखंगदो कीदना कनाना सुमनुंगी महिदो चादना नंगथोपा यावदबनि अइगी मिटना खुंसिना पंगुबैरा उदबैरा ताखिबो उखिबा अमता लेट्रे ह माइथोंदा अमतपना थलबा करिशु खंगसदना लैबा मानबा मीगिसुने मनुंगदा महु पुबा पावर कयाम लई हाइबसी खंगजिलो न्यूटनना मिया चिकलगा हाइरगली यू स्टूपिड oh shit calm down न्यूटन मसादो खराम कोइ साउंडना जेम्स बु हालगी मतागुम चंगसिलकलमी अदुगा जेम्स की कॉलर दो पाइरगा चिंगली मखुत नामना माग रिवॉल्वर दो सातोकलगा नमली नंग मंगना इगी मो अइगी पुंसिबु टेमसिंगरे तंजानुदा पुलिस की टीम अमसु यौसिलगली अदुगा लावरगली मिस्टर जेम्स नकुदे खुलाइदो थादो अइकोइना फजना हाइरिंगे नसाना सरेंडर तो न्यूटन सो खोंजल अदुगी माइकेइदा ममाइदु लै थोकलगा येंगकली लागिबा टीमदो आइजीना लुसिंगदुना लाकपनी सनी सु यावरगली न्यूटन दा जेम्स ओनसिलगा हाइरगली हौजिकति नंगी इन्फॉर्म लैट्रबनी मदुगी ओना तैनबदा जेम्स मखोक पोंगना नोकलगा याम उसितना करीमदना हाइरगली थवागा साद्रे मसी फाजिलो आइजीदुना न्यूटन नगी नोंमैदो लामदना लौरगली मिस्टर जेम्स हौजिकति नंगी इन्फॉर्म लैट्रे मफम असा पुलिस कयाना क्वेश्चन खरबनी नंगी थियोरी पुंबा अखोइना लोइना खंगनुना लाबनी नंगी सर्टिफिकेट अमदी नंगना अमेरिका चतुना न्यूटन सानबा सर्जरी तौरुबा सीदा नतना चटपै नुमित डेट फ्लाइट की डिटेल्स पुंबा अखोइ खुता लैरबनी हौजिक नंग चेनफम लैररोय न्यूटन ना मम्मीतो लाउथोलगा मसादो ज्ञान मेनमा इता तादना चममदना करिनो हाइना ngaya खंजानदना लैरि मसीगी कुदोंग चाबा लौरगा जेम्सना सर ngasai sumana ibu fajinuna thamlaga ai saraga sisipurgi journey do chanaba thorong torome aijina ekoi supumna maksi khangduna laabani kaisu khalurano sp newton na please sir ai wasam ta tabiyo fajina understand tobiyo aijina hoji ekoi nangi wari tabai matam ni tri hayeng kona tabarai do tagadabani newton na sir na hariba mi do honore sir ai newton ni अदुगा माना जेम्स ने आई वादु ngang na batan za piraktre जेम्स ना हे मिस्टर होजिक सुनंगी प्ले तौगे ना खलिबो पुलिस की कुत्ता तारबसिदा न्यूटन साउनिंग ना मया दु चिकलगा जेम्स नि मंगक तो चपलगा रिवॉल्वर दु ना काप की तौरकली अकोय बदा लेइबा पुलिस मयाम दुसो मागी रिवॉल्वर दु सतोकनरगा न्यूटन ना लोइना एम तौदुना लेख्रे तसिंग न्यूटन उपाय लेत्रे मसाबो थाजबिनबा वहाय क्या मसु हाइजरी अदुबो थाजबगी महत्ता हेना रानबा तारे आइजी दुसु न्यूटन नि मओंगदुदा चममदना हाइरगली नंगना न्यूटन नि हारबनिना प्रूफ तो न्यूटन मसादो हुमाना पिकांगली ngaktuda masado pakhana ta hada hairagli sir aina karigumba semjin sajinba न्यूटन ama oragadi masi aina paigdong nati ai hojiksu sisipur gi journey chatnabagi damakta ai lambani सेलिबे यूनिफॉर्म सिसो अमुक तेंबियो करिगुंबा आइना डुप्लीकेट न्यूटन ओरमगा मसिगी प्रूफ से लेरमगद्र सर अमुक तेंबियो मागी लाइसेंस चिंगबा आईडी सर्टिफिकेट सो अदुम पिरकली आईडी दो ngahangtang ममितु इसेलगा तुमिन ले अदोगा न्यूटन की आईडी अमदि लाइसेंस न चिंगबा सर्टिफिकेट सु यंगकली न्यूटन सु मसादो स्वर्ग फसना होनद्रबनी थाजद्रबा ओइथोकनरोइदबा कयाना मसादो सिन मथुंगना थुसिनख्रबदा मा कमदौना नानथोकनी थेनगनी खनबदा अवाब हाइबदो ओइरे आईसीदो यंगबा लोइरंगा अतोपा मदा स्कैन तौरगा यंगनबा हाइख्रे
Newtonso IGꯒꯤ ꯃꯆꯤꯟꯗꯨꯗꯅꯤ ꯃꯥꯅ ꯃꯁꯥꯗꯣ ꯂꯥꯡꯇꯛꯅꯅ ꯉꯥꯏꯗꯨꯅ ꯌꯦꯡꯂꯤꯕ ꯖꯦꯝꯁꯁꯨ ꯃꯗꯨꯃꯛꯅꯤ ꯉꯥꯏꯔꯤꯕ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨꯅꯤ ꯁ꯭ꯀꯦꯟ ꯇꯧꯕ ꯂꯣꯏꯔꯒ ꯔꯤꯄꯣꯔꯠꯇꯨ IGꯗꯨꯗ ꯄꯤꯔꯒ ꯌꯦꯡꯍꯜꯂꯤ IGꯗꯨ ꯍꯦꯛ ꯌꯦꯡꯕ ꯂꯣꯏꯔꯒ ꯃꯃꯤꯠꯇꯨ ꯅ꯭ꯌꯨꯇꯟꯗ ꯁꯞꯇ꯭ꯔꯤꯛ ꯌꯦꯡꯉꯛꯂꯤ ꯑꯗꯨꯒ ꯃꯌꯥ ꯀꯥꯗꯨꯅ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯗ ꯑꯣꯔꯗꯔ ꯇꯧꯔꯛꯂꯤ ꯃꯥꯛꯁꯤ ꯐꯥꯖꯤꯜꯂꯣ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯔꯇꯤꯐꯤꯀꯦꯠ IDꯁꯤꯡꯁꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯉꯥꯛꯇꯅꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯄꯥꯏꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯉꯁꯥꯏꯗꯒꯤ ꯇꯥꯅꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯒꯤ ꯑꯣꯟꯅꯕꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅ꯭ꯌꯨꯇꯟꯗꯣ ꯃꯀꯣꯛ ꯃꯃꯩ ꯌꯨꯡꯂꯦ ꯃꯍꯥꯛ ꯂꯦꯞꯅ ꯂꯦꯞꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯂꯝꯃꯤ ꯅ꯭ꯌꯨꯇꯟꯁꯨ ꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯔꯇꯤꯐꯤꯀꯦꯠ ꯄꯨꯝꯕ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ IGꯗ ꯄꯤꯔꯛꯂꯤ ꯅ꯭ꯌꯨꯇꯟꯅ ꯆꯪꯁꯤꯜꯂꯒ ꯃꯨꯟꯒꯦ ꯇꯧꯔꯛꯂꯤ IGꯅ ꯃꯤꯁꯇꯔ ꯖꯦꯝꯁ ꯌꯨ ꯑꯥꯔ ꯑꯟꯗꯔ ꯑꯦꯔꯦꯁ ꯅꯪ ꯍꯧꯖꯤꯛ ꯅꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅ꯭ꯌꯨꯇꯟꯅ ꯁꯔ IGꯅ ꯈꯨꯠꯂꯥꯏꯗꯣ ꯊꯥꯗꯣꯛ ꯅ꯭ꯌꯨꯇꯟꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯀꯅꯥꯗ ꯍꯥꯏꯔꯒ ꯃꯥꯒꯤ ꯑꯁꯦꯡꯕꯁꯤ ꯈꯪꯅꯤ ꯍꯥꯏꯕ ꯃꯁꯥꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯖꯔꯝꯃꯤ ꯁꯅꯤꯅ ꯇꯨꯡꯗ ꯂꯦꯞꯄꯤꯗꯣ ꯎꯔꯛꯂꯝꯃꯤ ꯃꯤꯀꯨꯞꯇꯨꯗ ꯅ꯭ꯌꯨꯇꯟ ꯃꯁꯥ ꯈꯔ ꯌꯥꯡꯅ ꯁꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯁꯅꯤ ꯅꯪꯗꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯉꯝꯅꯤ ꯍꯥꯏꯌꯨ ꯑꯩ ꯑꯁꯦꯡꯕ ꯅ꯭ꯌꯨꯇꯟꯅꯤ ꯍꯥꯏꯅ ꯁꯅꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯔꯤꯚꯣꯜꯚꯔꯗꯣ ꯃꯃꯥꯏꯗ ꯍꯥꯏꯐꯦꯠ ꯅꯥꯟ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯏꯇꯤꯡ ꯇꯤꯡꯅ ꯋꯥꯗꯨ ꯈꯨꯝꯗꯣꯔꯛꯂꯤ ꯑꯩꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯪ ꯗꯨꯄ꯭ꯂꯤꯀꯦꯠ ꯅ꯭ꯌꯨꯇꯟꯅꯤ ꯃꯁꯤꯃꯗꯤ ꯐꯖꯅ ꯈꯪꯉꯤ ꯃꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯥꯝꯕꯅ ꯉꯥꯎꯈꯤꯗꯨꯅ ꯀꯔꯤꯁꯨ ꯈꯟꯊꯗ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯗꯨꯅ ꯉꯁꯤꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯔꯥꯜꯒꯤ ꯗꯟꯗꯤꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯂꯒ ꯉꯥꯏꯔ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ꯭ꯔꯣ ꯅꯪ ꯑꯇꯝꯅꯗꯨꯅ ꯉꯥꯡ ꯌꯥꯎꯅ ꯉꯥꯡꯉꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯉꯁꯥꯏ ꯃꯈꯩ ꯀꯥꯡꯒꯦ ꯇꯧꯔꯝꯕ ꯃꯤꯍꯨꯜꯗꯣ ꯍꯥꯏꯒꯠꯂꯛꯇꯨꯅ ꯅ꯭ꯌꯨꯇꯟ ꯃꯥꯒꯤ ꯔꯤꯚꯣꯜꯚꯔꯗꯨꯅ ꯁꯅꯤꯗ ꯀꯥꯞꯀꯦ ꯍꯥꯏꯅ ꯈꯨꯠ ꯍꯦꯛꯊꯥꯡꯒꯠꯂꯛꯄꯒ ꯅꯪꯍꯧꯗ꯭ꯔꯦ IGꯗꯨꯅ ꯍꯥꯟꯅ ꯅ꯭ꯌꯨꯇꯟꯒꯤ ꯈꯨꯗꯥꯡꯗꯨꯗ ꯀꯥꯞꯊꯣꯔꯛꯂꯝꯃꯤ ꯅ꯭ꯌꯨꯇꯟ ꯃꯈꯨꯠꯇꯒꯤ ꯔꯤꯚꯣꯜꯚꯔꯗꯨ ꯇꯥꯈ꯭ꯔꯒ ꯉꯥꯛꯇꯪ ꯆꯩꯅꯥꯗꯨꯅ ꯃꯈꯥꯗ ꯐꯝꯊꯈ꯭ꯔꯦ ꯖꯦꯝꯁꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯁꯤꯕ ꯍꯤꯡꯕ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯂꯩꯔꯦ ꯀꯅꯥꯅ ꯀꯟꯕꯤꯅꯦ ꯁꯣꯁꯦ ꯇꯧꯅꯔꯤꯕ ꯏꯔꯥꯡꯗꯨꯗ ꯇꯨꯃꯤꯟꯅ ꯊꯤꯟꯕꯤꯒꯤ ꯂꯣꯜꯂꯤꯕ ꯊꯣꯡꯗꯨꯁꯨ ꯔꯣꯖꯤꯅ ꯍꯥꯡꯗꯣꯛꯂꯨꯔꯦ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯒ ꯂꯩꯔꯤꯕ ꯊꯤꯡꯕꯤꯁꯨ ꯆꯦꯟꯊꯣꯔꯛꯂꯤ ꯁꯔ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯊꯤꯡꯕꯤꯗꯨ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯔꯛꯂꯒ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ IGꯅ ꯏꯕꯦꯝꯃ ꯅꯪ ꯊꯣꯛꯂꯛꯄ ꯌꯥꯝ ꯐꯔꯦ ꯅꯪꯅꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯦ ꯃꯁꯛ ꯈꯪꯂꯝꯒꯅꯤ ꯉꯥꯡꯂꯤꯕꯗꯨꯁꯨ ꯇꯥꯗ꯭ꯔꯦ ꯊꯤꯟꯕꯤ ꯑꯗꯨꯃ ꯇꯔꯪ ꯃꯩꯆꯠ ꯆꯠꯅ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯅ꯭ꯌꯨꯇꯟꯅ ꯑꯃꯨꯛ ꯌꯦꯡꯂꯤ ꯑꯗꯨꯒ ꯖꯦꯝꯁꯇ ꯑꯃꯨꯛ ꯌꯦꯡꯂꯤ ꯃꯌꯥꯝꯗꯨꯁꯨ ꯊꯤꯟꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯑꯆꯧꯅ ꯍꯥꯏꯔꯛꯂꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥ ꯋꯥꯈꯜ ꯆꯣꯏꯔꯕꯅꯤ ꯊꯤꯟꯕꯤ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯑꯃꯨꯛꯁꯨ ꯃꯃꯥꯏꯗꯨ ꯄꯥꯏꯔꯒ ꯅꯥꯜꯂꯤ ꯅꯪ ꯅꯠꯇꯦ ꯑꯃꯨꯛꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯊꯤꯟꯕꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯏꯗꯣ ꯄꯥꯏꯔꯛꯂꯤ ꯅꯪꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯁꯔ ꯅꯠꯇꯦ ꯐꯨ ꯍꯧꯒꯠꯂꯒ ꯃꯌꯥꯝꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ ꯃꯃꯤꯠꯇꯨꯁꯨ ꯀꯣꯔꯣ ꯑꯣꯜꯂꯤ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯃꯥꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯛꯐꯝ ꯂꯩꯔꯣꯏ IGꯗꯨꯅ ꯉꯥꯡꯂꯤꯕ ꯑꯃꯗꯤ ꯑꯇꯩꯁꯤꯡꯗꯨꯅ ꯉꯥꯡꯂꯤꯗꯨꯁꯨ ꯊꯤꯟꯕꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯔꯝꯁꯤꯅ ꯃꯥ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕꯅꯤ ꯀꯅꯥ ꯑꯃꯅ ꯃꯥꯅ ꯇꯥꯊꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯊꯤꯟꯕꯤꯁꯨ ꯃꯃꯤꯠꯇꯣ ꯀꯣꯏꯔꯩ ꯂꯩꯔꯒ ꯖꯦꯝꯁꯇ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯑꯀꯤꯕ ꯄꯥꯈꯠꯄꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯧꯔꯛꯂꯤ ꯑꯗꯨꯒ ꯆꯪꯁꯤꯜꯂꯒ ꯊꯤꯟꯕꯤ ꯖꯦꯝꯁꯀꯤ ꯃꯁꯝꯗꯨ ꯐꯣꯏꯔꯒ ꯅꯪ ꯅꯠꯇꯦ ꯑꯩꯒꯤ ꯁꯔ ꯅꯠꯇꯦ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯇꯧꯕꯅꯤ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ ꯖꯦꯝꯁꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯈꯤꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯝꯇ ꯈꯟꯊꯗ꯭ꯔꯦ ꯊꯤꯟꯕꯤꯕꯨ ꯂꯥꯛꯇꯅ ꯏꯜꯂꯛꯂꯤ ꯊꯤꯟꯕꯤꯁꯨ ꯃꯈꯥꯗ ꯇꯨꯁꯤꯟꯈ꯭ꯔꯦ ꯅ꯭ꯌꯨꯇꯟ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯖꯦꯝꯁꯅ ꯃꯌꯥ ꯆꯤꯛꯂꯒ ꯃꯁꯤꯒꯤ ꯑꯉꯥꯎꯕꯤꯁꯦ ꯍꯥꯠꯂꯒ ꯐꯗꯧꯅꯤ ꯃꯌꯥꯝꯗꯨꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯅ ꯖꯦꯝꯁꯇ ꯌꯦꯡꯉꯛꯂꯤ ꯃꯔꯝꯗꯤ ꯃꯥꯅ ꯅ꯭ꯌꯨꯇꯟꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯦꯛ ꯅꯨꯄꯤꯕꯨꯁꯨ ꯑꯁꯨꯝꯅ ꯇꯧꯕ꯭ꯔꯥ ꯈꯟꯅ ꯍꯧꯖꯤꯛꯇ ꯖꯦꯝꯁꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯇꯤꯟꯗꯣ ꯀꯨꯠ ꯌꯣꯠꯊꯔꯒ ꯈꯜꯂꯛꯂꯤ ꯐꯠꯇꯕ ꯃꯤ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯅ ꯃꯥꯒꯤ ꯍꯨꯔꯥꯟꯕ ꯑꯃꯒꯤ ꯋꯥ ꯂꯣꯠꯄ ꯑꯣꯏꯗꯕ ꯋꯥꯁꯨ ꯆꯥꯝꯃ ꯉꯥꯡꯉꯤ ꯍꯥꯏꯔꯛꯂꯤꯕ ꯉꯥꯡꯉꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯀꯛꯐꯝ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯍꯩꯅ ꯉꯥꯡꯉꯛꯂꯤ ꯏꯁꯤꯡ ꯂꯤꯠꯇꯅ ꯁꯔ ꯃꯥꯁꯨ ꯑꯩꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯣꯏ ꯑꯅꯤꯁꯨ ꯃꯥꯟꯅꯕꯅꯤ
ꯑꯩꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯟꯆꯥꯡ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯑꯣꯏꯍꯧꯅꯕ ꯅꯨꯄꯤꯁꯤꯁꯨ ꯉꯥꯎꯕ ꯅꯠꯇꯦ ꯉꯥꯎꯁꯤꯟꯅꯔꯤꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯉꯥꯛꯀꯤ ꯇꯥꯅꯤ ꯅꯨꯄꯤꯁꯤꯁꯨ ꯐꯥꯖꯤꯟꯕꯤꯌꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯇꯕꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯩꯅꯤꯡꯗꯕ ꯁꯥꯎꯅꯤꯡꯕ ꯁꯥꯔꯒ ꯖꯦꯝꯁꯇꯣ ꯃꯈꯨꯠ ꯈꯨꯕꯤꯗꯨꯒ ꯈꯨꯗꯣꯝꯕꯤꯒꯅ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯄꯤꯗꯨ ꯃꯦꯟꯁꯤꯟꯕ ꯁꯥꯔꯒ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯂꯥꯜꯂꯤ ꯍꯥꯏꯅ ꯈꯟꯗꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯊꯦꯝꯃꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯅꯣꯏ ꯅꯁꯥ ꯅꯁꯥꯁꯦ ꯃꯇꯤꯛ ꯆꯥꯅꯔꯕ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯒ ꯅꯁꯥꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯒꯤ ꯃꯒꯨꯟ ꯐꯥꯎꯕ ꯉꯥꯛꯄ ꯉꯝꯗꯕ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯐꯥꯎꯕ ꯈꯟꯗꯣꯛꯄ ꯉꯝꯗꯕ ꯌꯦꯡꯕ ꯉꯝꯗꯕ ꯅꯣꯏ ꯑꯃꯅ ꯄꯨꯂꯤꯁ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤꯗ ꯂꯩꯔꯒ ꯈꯨꯟꯅꯥꯏꯁꯤꯗ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯇꯣꯏꯅꯣ ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯆꯨꯝ ꯑꯆꯨꯝꯕ ꯑꯁꯦꯡ ꯑꯁꯦꯡꯕ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯐꯤꯁꯔ ꯑꯃꯗꯒꯤ ꯇꯥꯔꯔꯣꯏꯗꯕ ꯃꯥꯒꯤ ꯅꯣꯂꯦꯖꯅꯤ ꯖꯦꯝꯁꯇꯤ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕ ꯈꯣꯏꯁꯥꯎꯅꯕ ꯍꯦꯜꯂꯛꯇꯨꯅ ꯆꯪꯁꯤꯜꯂꯒ ꯊꯦꯝꯕꯤꯕꯨ ꯃꯈꯣꯡꯅ ꯀꯥꯎꯁꯤꯜꯂꯛꯂꯝꯃꯤ ꯅꯪꯍꯧꯗꯦ ꯅ꯭ꯌꯨꯇꯟꯅ ꯖꯦꯝꯁꯀꯤ ꯃꯈꯣꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯃꯈꯨꯠ ꯅꯥꯝꯃ ꯌꯥꯗ꯭ꯔꯕꯁꯨ ꯅꯥꯝꯃꯅ ꯖꯦꯝꯁꯀꯤ ꯃꯈ꯭ꯔꯨꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯌꯩꯈꯠꯂꯛꯂꯤ